KNF MC Amadi KLA gi Khutlai Paiba Cadre nifuga manga rom Tamenglong Amadi Jiribam de attack Tounaba Thungkhre Pawasi ngasi nungthil phongkhiba kang Leibak ki maira pause dagi lokhatchabane Kuki National Front KNF MC Amadi Kuki Liberation Army KLA gi Khutlai matik sana paiba apunba Cadre nifudagi na nifuga manga rom haukiba numit nini humni asida Tamenglong District Amadi Jiribam gi mafam kharada attack sathanaba thunglakre haire Pawasina hai Kuki lalaglubani asige Cadre singi maruoiba pandam de Mitai singi mathakta landaduna mihat mipun sathaba mayum mai thaba loinana security forcing de attack sathanavani haire awang bathaki pawgi lekhun amagi matungin hiram asigi matangda railway protection force RPF ki director general na intelligence ki report amagi matungin ngarang principal chief secretary commissioner railway protection force northern frontier railway protection security force ki makok thongba official sing daso siya thaduna ngarang numit yung matung pung amaga minute kun satpa matam da khangan khre mathakta palliba maramasi laibana marilay na bakhuding magna local police government railway police railway administration amadi state ki intelligence agency singa pau phauna duna railway da thogan ingda ba thogdok thogan dana ba thabak laukhana ba sherola du da khangalagle masiga loina railway protection force RPF amadi railway protection security force RPSF amadi railway gi staff khudingmak pusu mikumna humsing na lehen na bakhangan khre haire panbaya badi KNF MC gi lanmi sing tha sigi mapan da Imphal Jiribam lambi paringe sina manakta chief minister gi jiri khongset ki mangoi na ngak sena bachat ki bas court kangbu da ambush tawduna landa khiba amadi security personnel ama yauna miyoi ania sokapan thoon khibage thogdok sing lai khibaga loina railway gi thabak suba sinmi amadi official kaya sel gi demand ga mari lainana fajan khibagi thogdo kaya laikhravane amarom da kamjong amadi Tengnopal district yauna India amadi Myanmar ga tainaba border singda kuki terrorist sing amadi illegal immigrant sing angak paphangna sangsilagliba do thengnana ba naga army gi kangbusu sem saba haukibaga loinana kamjong amadi Tengnopal district ta sangsin khre haina intelligence ki pawa man haire pawasina makha taribade haukiba numit kharani gi mamang daso Kamjong district ki Myanmar ga tainaba mafam singda kuki laloba singa naga laloba singa khut thongna khibagi thogdok thokhiba leire haire Eikhoi Pumnamak Punsillaga Leibak asi Kalhourasi Asang Kasar Pawasi ngasi nungthil phongkhiba pawnel khol pawse dagi lakhatchavane sahi ama henjilaglaba lamdam asida thogliba irang ase loisinaba made iramda masibu kanjaba pamjaba yellow phuru Pumnamakna ama toina punsinduna iramdam kannaba kupna khanaba ama change Eikhoi mayam punsinduna Leibak asi kalauba matam oire haina social activist Asang Kasar na phongdokkhre langsai thauna kaksing na sinduna kaksing lamkhai da pangthokhiba miyam gi mifam amada wafam asi phongdokhiba nei mahakna makha taraduna hai mamangda Manipur miyamna Manipur laingak asi da haiba yaba haire adubu sahi ama helaglaba fauba thogliba irang asi ngasi fauba loisinba ngamdre haujikti laingak ta muknabagi mahutta ingtapna leiba pamba Manipur gi yellow phurup punsinduna Ima Leibak Manipur kanabo naba matam oire haikhe thauramadu da saruk yakhebe imagi mairagi convener RK Sujata na haujik leiriba luraba tanja ase maitai gi leiriba ima sing ama toina punsinduna miyam ga punna thabak tawminabagi matam oire haikhe